ꯑꯍꯜ ꯃꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯈꯪꯖꯕ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯀꯨꯔꯦꯁꯅ ꯍꯝ ꯊꯦꯡꯅ ꯃꯈꯣꯏꯕꯨ ꯅꯣꯛꯅꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯍꯥꯏꯅ ꯊꯥꯒꯠꯂꯝꯕ ꯃꯈꯣꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕꯇ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯒꯤ ꯑꯁꯣꯏꯕ ꯈꯛꯇ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯕꯨ ꯈꯪꯂꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯤꯕ ꯃꯤ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯁꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯠꯀꯤ ꯊꯋꯥꯏꯃꯤꯆꯥꯛꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯂꯝꯖꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯙꯔꯃꯕꯨ ꯄꯥꯝꯖꯕ ꯃꯤꯅꯤ, ꯍꯣꯏ, ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯏꯐꯣꯡ ꯐꯣꯡꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯇꯣꯝꯇ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ, ꯑꯗꯨꯒ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯛꯀꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯊꯥꯞꯅ ꯍꯤꯔꯥ ꯀꯧꯕ ꯆꯤꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯕꯨ ꯖꯕꯂꯦ ꯅꯨꯔ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯁꯤꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯒꯥꯔꯦ ꯍꯤꯔꯥ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯁꯤꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯠꯂꯝꯃꯤ꯫ ꯑꯍꯤꯡ ꯀꯌꯥ, ꯅꯨꯃꯤꯗꯥꯡ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯆꯨꯝꯕ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯊꯃꯣꯏ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯊꯤꯔꯝꯃꯤ꯫ ꯔꯨꯖꯥꯒꯤ ꯊꯥꯅ ꯂꯥꯛꯄꯗꯗꯤ ꯑꯃꯨꯛꯀ ꯊꯃꯣꯏ ꯂꯥꯡꯇꯛꯅꯕ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯂꯥꯎ ꯈꯣꯡꯕ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯗꯨꯅꯤꯌꯥꯒꯤ ꯆꯔꯥꯡꯅꯕꯁꯨ ꯂꯩꯇꯦ꯫ ꯇꯣꯉꯥꯟꯅ ꯂꯩꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯝꯂꯛꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯑꯀꯪꯕ ꯑꯆꯥꯄꯣꯠ ꯈꯔꯅ ꯑꯗꯨꯝ ꯂꯦꯟꯁꯤꯜꯂꯤ꯫ ꯂꯣꯏꯈ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯥꯃꯛ ꯌꯨꯝꯗ ꯆꯠꯇꯨꯅ ꯂꯧꯔꯨꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯨꯝꯒꯤ ꯃꯤ ꯑꯃꯅ ꯊꯤꯜꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯊꯤꯜ ꯑꯃꯁꯨꯡ ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯅꯨꯃꯤꯗꯥꯡ꯫ ꯃꯍꯥꯛꯀꯤ ꯄꯣꯊꯥꯕ ꯍꯥꯏꯕꯕꯨ ꯂꯥꯡꯇꯛꯅꯔꯤꯕ ꯑꯗꯨꯗ ꯈꯟꯊꯕꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯀꯔꯤꯅꯣ? ꯃꯁꯤ ꯃꯍꯥꯛꯀꯤ ꯋꯥꯍꯪꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯍꯤ ꯀꯌꯥ ꯍꯧꯖꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯍꯣꯡꯂꯝꯗꯦ꯫ ꯒꯥꯔꯦ ꯍꯤꯔꯥꯗ ꯆꯠꯄ ꯂꯦꯞꯇꯦ꯫ ꯔꯨꯖꯥꯒꯤ ꯊꯥ ꯂꯥꯛꯄꯗꯅ ꯑꯃꯨꯛꯀ ꯍꯦꯟꯖꯤꯜꯂꯤ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯛꯀꯥꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯥꯕꯥꯗ ꯆꯠꯂꯤ, ꯑꯗꯨꯒ ꯇꯋꯥꯐ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯕꯤ ꯈꯥꯗꯤꯖꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯪꯉꯤ, ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯂꯨꯆꯤꯡꯕ, ꯀꯔꯝ ꯇꯧꯔꯤ? ꯑꯋꯥ ꯑꯅꯥ ꯑꯃꯠꯇ ꯂꯩꯇꯦꯀꯣ? ꯀꯨꯝꯂꯛꯏ꯫ ꯍꯣꯏ, ꯊꯧꯖꯥꯜ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯥꯏꯊꯣꯛꯄꯤꯔꯤ꯫ ꯃꯁꯤ ꯅꯈꯣꯏ ꯃꯈꯩꯒꯤ ꯗꯨꯋꯥꯗꯒꯤꯅꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯜꯂꯤ꯫ ꯑꯄꯤꯛꯄꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯀꯣꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯈꯔ ꯆꯥꯎꯕꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯩ, ꯑꯗꯨꯒ ꯌꯥꯝꯅ ꯆꯝꯅ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅ ꯍꯪꯉꯤ, ꯅꯍꯥꯛ ꯀꯥꯏꯗ ꯂꯩꯔꯨꯏ ꯑब्ꯕꯥꯖꯥꯟ? ꯑꯩꯈꯣꯏꯁꯨ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯆꯠꯀꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯇꯝꯄꯥꯛꯇ ꯊꯥꯡꯒꯠꯂꯝꯃꯤ, ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ, ꯅꯨꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤ꯫ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡꯅ ꯋꯥꯔꯤ ꯁꯥꯅꯩ, ꯑꯗꯨꯒ ꯍꯥꯏ, ꯐꯔꯦ, ꯅꯈꯣꯏꯁꯨ ꯅꯣꯡꯃ ꯆꯠꯁꯤ꯫ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯅꯨꯄꯤ ꯑꯉꯥꯡꯒꯁꯨ ꯂꯣꯏꯅꯩ꯫ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯁꯤꯡꯕꯨ ꯇꯥꯕꯗ ꯃꯈꯣꯏ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯕꯨ ꯄꯣꯊꯥꯍꯜꯂꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯁꯦꯡꯂꯕ ꯄꯨꯛꯆꯦꯜꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯂꯕ ꯃꯇꯨꯡ ꯑꯃꯨꯛꯀ ꯒꯥꯔꯦ ꯍꯤꯔꯥꯗ ꯆꯠꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯖꯔꯕ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯕ ꯑꯁꯤ ꯀꯨꯏꯅ ꯂꯩꯔꯝꯗꯦ꯫
masigi pungpamsing asisu loisinkerami mahaki nuksizaraba angangsing amamamta oina loinamak Allahgi manakta yaukirami Kasim Tayyab amasung Tahir loinamak Allahga unaba chatkirami China amagi mathakta China ama amuk laktuna lerami adubu mahak hangjinduna lerami piklingaidagi mama mapa leitabagi awaba adu khanglakpani chawraklaba matung amukka thamoigi machetchingbu mathang kainabagi machak nglammi hujik magi machanupi sing khaktamak lerami mahaki machanupi marini Zainab Ruqayya Umme Kulsum amasung Fatmani Zainab na lesabi faraklaba matung Abu al-Askal honglami mahak asisu Khadijagi machegi machanupani aduga Rabiyegi machanupani aduga Ruqayya amasung Umme Kulsum makhoi anisu Atif amasung Utibagal honglami makhoi animak Abu Lahabki machanupani matam aduda mahaki nuksizarabi machanupi Fatma kakta mahakale minarami mahaki macha nupa singna laikhidraba matung laibak phabadagi atopa macha nupa ani phunglami matam aduda nupa ani adu mahaki macha nupa oirami aduga mahak asina makhoigi mapa oirami Hakim bin Hazam Koba Bibi Khadijagi mayambagi macha amalarami noma Bibi Khadija mahaka unaba chatlami mahak na halakpada gulam amasu loinaraklami gulam adu masak matau yamna fajarami yamna kiyana yolakpa gulamni Muhammad sallallahu alaihi wasallam na anglami masigi angang sina kadaidagi Khadijana umlaklami Hakim aigi yambai macha mahakna samdagi gulam kharab uraklami engondasu ama piri Muhammad sallallahu alaihi wasallam hari Khadija masigi angang asidi yengbada yamna chinglemi losing leiba amasung lamtat phajaba angang mali Khadija na hari aina tabada masigi angang asi yamna kiena amasung luna tauba ga loinana yolakpani hai ikang kangaudana bani Kiyingi kutta lakpani makhoina Hibasa-gi bazarda puraklaga yonthoklamani Hibasa Arabki yamna maming chatpa bazar amani matam aduda Zaid bazar asida yolammani matam asida mahaki chahi nipalom sure Muhammad sallallahu alaihi wasallam na gulam adubu yamna nusini yenglammi aduga hangi chanupa nangi naming kari kawi gulam aigi ming Zaid kawi Muhammad sallallahu alaihi wasallam nangi napa napu kanglup handan masi singasigi maming lefam tak pengembra ulam aigi ipagi maming Harsa aduga dadagi mingna Shar Habil kawi adubu dadagi mingdi Kab Suni aigi imagi mingna Shara kawi mahag Salbagi machanupini aduga kabila Ta'idagini mahakna Bibi Khadijada harami hujikti masigi gulam masi aigi oiraba natra ha karigi oiroi Khadijana haunabigi matungina yamna nusina kumlai Muhammad sallallahu alaihi wasallam na khudakta gulam adubu ningtamhalami aduga mahakpu machanupa oina laurami adugi matungda gulamgi mama mapada makhoigi thamoibung ingthana leinabagi damak makhoigi machanupadu nungaina lei haiduna pau akirami pau asi hek phangbaga jet ki mapa amasung chacha makada laglami makhoina Muhammad sallallahu alaihi wasallam da hangacharami aikhoida apamba mamal haibiyu aduga ichanupadu aikhoida pibiyu natraga machina taba topa upay ama leigadra masida Muhammad sallallahu alaihi wasallam na yamna phajaba mongda hari atopa kari upay leigani makhoi kirum kitup torami mangna hari hujik ai mahaku kauge aduga masigi wafam masi mahaki apambada thamlage karigumba mahak masana nakhoiga loina na chatpa pamlagadi harau nakhoi mahaku pujako aduga aingonda mamal supibigano aduga karigumba mahak masana nakhoiga chaminaba pamdragadi nakhoina karigumba atopa ama khanma tabani
ꯃꯁꯤꯗꯤ ꯅꯍꯥꯛꯀꯤ ꯆꯥꯟꯕꯤ ꯍꯩꯕꯅꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯖꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯈꯣꯟꯊꯣꯛ ꯑꯃꯈꯛꯇꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯖꯦꯠꯄꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯃꯁꯤ ꯑꯩꯒꯤꯗ ꯊꯨꯡꯂꯕꯅꯤ ꯅꯪꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯃꯈꯣꯏꯁꯦ ꯀꯅꯥꯅꯣ ꯅꯪ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯖꯥꯌꯦꯗꯅ ꯈꯨꯝꯂꯛꯏ ꯍꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯩꯒꯤ ꯏꯄꯥꯅꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯑꯩꯒꯤ ꯆꯥꯆꯥꯅꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯂꯩꯔꯦ ꯅꯪꯅ ꯃꯈꯣꯏꯒ ꯆꯠꯄ ꯄꯥꯝꯂꯒꯗꯤ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯒꯨꯂꯥꯝꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯖꯒꯅꯤ ꯖꯦꯗꯀꯤ ꯃꯄꯥ ꯍꯔꯁꯥ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯃꯥꯏ ꯉꯥꯡꯂꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯍꯥꯏꯔꯛꯏ ꯖꯦꯗ ꯅꯪꯒꯤ ꯀꯣꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯑꯃꯁꯨꯡ ꯅꯪꯒꯤ ꯀꯥꯡꯂꯨꯞ ꯑꯃꯁꯨꯡ ꯂꯝꯕꯨ ꯊꯥꯗꯣꯛꯂꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯂꯕ꯭ꯔꯥ ꯖꯦꯗꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯤꯕ ꯃꯈꯣꯏꯅꯗꯤ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯏꯖꯠ ꯑꯁꯤꯅꯗꯤ ꯑꯩꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯃꯇꯝ ꯑꯁꯤꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯖꯦꯗꯀꯤ ꯃꯈꯨꯠ ꯄꯥꯏꯔꯝꯃꯤ ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯀꯨꯔꯦꯁꯀꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯈꯨꯗꯝ ꯁꯥꯈꯤꯅꯤ ꯉꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯋꯥꯔꯤꯁꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯋꯥꯔꯤꯁꯅꯤ ꯍꯔꯁꯥꯅ ꯃꯁꯤ ꯎꯕꯗ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯍꯔꯥꯎꯃꯟꯗꯨꯅ ꯃꯍꯥꯛ ꯀꯞꯂꯝꯃꯤ ꯃꯍꯥꯛꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯄꯣꯛꯃꯤꯟꯅꯕ ꯑꯂꯤꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯑꯕꯨ ꯇꯥꯂꯤꯕꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯦꯗ ꯑꯃꯁꯨꯡ ꯑꯂꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯍꯥꯛ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯅꯨꯡꯁꯤ ꯆꯥꯟꯕꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯂꯝꯃꯤ ꯑꯂꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯕꯨ ꯇꯥꯂꯤꯕ ꯑꯋꯥꯡꯕ ꯈꯟꯗꯥꯟꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯜ ꯌꯥꯝꯅ ꯂꯩꯇꯕꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯔꯕꯇ ꯌꯥꯝꯅ ꯆꯥꯎꯕ ꯆꯥꯛ ꯇꯥꯡꯕ ꯑꯃ ꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯕꯨ ꯇꯥꯂꯤꯕꯀꯤꯗꯤ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗꯦ ꯑꯔꯕ ꯂꯩꯕꯥꯛꯀꯤ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯆꯥꯛ ꯇꯥꯡꯕ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯃꯥꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯆꯥꯆꯥ ꯑब्ꯕꯥꯁ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯕꯅꯤ ꯀꯥꯁꯤꯝꯒꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯆꯥ ꯑꯕꯨ ꯇꯥꯂꯤꯕꯀꯤ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯑꯃꯃꯝ ꯂꯧꯔꯒ ꯃꯈꯣꯏꯕꯨ ꯌꯣꯛꯄꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕꯅ ꯅꯜꯂꯤꯕ ꯑꯔꯨꯝꯕ ꯑꯁꯤ ꯈꯔꯗꯤ ꯀꯣꯛꯄ ꯌꯥꯏ ꯑब्ꯕꯥꯁꯅ ꯃꯁꯤꯒꯤ ꯋꯥꯔꯦꯞ ꯑꯁꯤꯕꯨ ꯄꯥꯝꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯆꯥ ꯑꯕꯨ ꯇꯥꯂꯤꯕꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯕꯨ ꯇꯥꯂꯤꯕꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯜꯂꯥꯍꯅ ꯑꯐꯕ ꯑꯣꯏꯍꯟꯕꯤꯁꯅꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩ ꯌꯥꯅꯤꯡꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯅꯤ ꯂꯧꯔꯣ ꯁꯨꯝ ꯇꯧꯗꯨꯅ ꯑब्ꯕꯥꯁꯅ ꯖꯥꯐꯔꯕꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯂꯤꯕꯨ ꯂꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯂꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯄꯥ ꯑꯣꯏꯈꯤ ꯑꯗꯨꯒ ꯑꯂꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯥꯝꯖꯕ ꯃꯆꯥ ꯅꯨꯄꯥ ꯑꯣꯏꯈꯤ